Lamdam asiki tongan mafamsingdagi pulis amadi commando-gi kangbuna gari huranbasing gariga konana fagatpagi thodok leptre. Ngarang nungthil pung 3 rom taba matamdasu Special Commando Unit Khawaisoi-gi kangbuna kongbu sekonda sathakiba drive-ta gari huranba miyoi ama fagatpa ngamkibaga loinana huranakpa garising semdok semjin tauba mafam amasu thugaiba ngamkibaga loinana gari yauna polam kyasu fagatkhra hari. Pulis ki pauna hai sathakiba drive aduda ahan boina kongbu sekondagi Laisram Ibungo Singh sahi kuntaret apokpa laikhidraba LG10 Singh kauba kongba area dagi fagatpa ngamki. Mahakpu asamba wahang pahang sathabada kongbu sekongi Social Youth United Club manakta leiba pangambam Dinesh Singh sahi kuntra manga apokpa laikhidraba P Jadumani Singh mayumda huralakpa gari sing thammi amadi semdok semjin tawi haibagi thabak sathai haibak khangmangambadagi pangambam Dinesh ki mayumda makhatana thibomagi thabak sathabada Afasi 2-wheeler laptop ama Android mobile phone ani semdok semjin tawraba gari gi masak sing phagatpa ngamkhibani hari.